ꯑꯁꯣꯏꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯈꯤꯕ ꯑꯃ ꯄꯨꯟꯁꯤꯗ ꯂꯩꯈꯤꯕꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯟꯕꯗ ꯍꯦꯛꯇ ꯈꯟꯖꯥꯅꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯑꯃ ꯑꯁꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯣꯛ ꯆꯥꯎꯕ ꯁꯃꯥꯖ ꯅꯣꯛꯅꯗꯧꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯍꯨꯠ ꯀꯔꯤꯗ ꯀꯝꯗꯧꯅ ꯍꯥꯏꯗꯨꯅ ꯆꯤꯡꯊꯅꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯍꯩꯅ ꯁꯤꯡꯅ ꯊꯥꯡꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯪꯅꯕ ꯑꯌꯨꯛ ꯑꯗꯨꯅꯤ ꯅꯨꯔꯩꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯒ ꯊꯥꯏꯅꯗꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯛꯄ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯗꯨꯃꯗꯤ ꯇꯧꯗꯦ꯫ ꯑꯌꯨꯛ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯀꯩꯀꯩꯅꯣ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯉꯔꯥꯡꯗꯒꯤ ꯇꯨꯝꯃꯒꯁꯨ ꯇꯨꯝꯐꯝ ꯑꯃ ꯈꯪꯈꯤꯗꯕ ꯇꯝꯉꯥꯟꯕꯗꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯅ ꯏꯁꯨꯛ ꯁꯨꯛꯆꯩ, ꯃꯁꯥꯅ ꯃꯔꯥꯜ ꯑꯗꯨ ꯇꯁꯦꯡꯅ ꯂꯥꯟꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯄꯥꯏꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯀꯣꯜ ꯑꯗꯨ ꯇꯞꯅ ꯔꯤꯁꯤꯚ ꯇꯧꯏ꯫ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯀꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯅꯨꯔꯩꯗꯨ꯫ ꯐꯣꯟ ꯑꯗꯨꯗꯒꯤ ꯇꯝꯉꯥꯟꯕꯗꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯨ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ?" ꯅꯨꯔꯩ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯏ꯫ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯃꯥꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤꯅ ꯅꯨꯄꯥꯗꯨꯁꯨ ꯍꯟꯗꯦ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯑꯩꯅ ꯇꯧꯕ ꯐꯣꯟ ꯄꯥꯏꯗꯕ ꯃꯈꯩ ꯅꯪꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯅꯥꯅꯣ?" ꯅꯨꯔꯩ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕꯗꯨꯃꯛ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯁꯥꯗꯨ꯫ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯁꯨꯃꯛ ꯂꯩꯔꯕꯗꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯃꯔꯥꯜ ꯑꯁꯤꯃ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯦꯁꯤꯟꯅꯗꯨꯅ꯫ "ꯉꯔꯥꯡꯗꯣ ꯊꯕꯛ ꯆꯠꯄꯒ ꯀꯩꯒ ꯑꯩꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯏꯃꯥꯒ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ꯫ ꯑꯩꯗꯤ ꯑꯗꯨꯝ ꯉꯟꯅ ꯇꯨꯝꯈ꯭ꯔꯦ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯅ꯫ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯅ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ." ꯇꯝꯉꯥꯟꯕ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯃꯤꯔꯛ ꯊꯣꯛꯅ ꯃꯤ ꯀꯌꯥ ꯑꯃ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯔꯕ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯋꯥꯗꯨ ꯅꯥꯊꯩꯅꯕ ꯃꯍꯥꯛ ꯁꯦꯝ ꯁꯥꯏ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯅꯨꯄꯤꯗꯨꯗꯤ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨꯃ ꯉꯥꯡꯅꯔꯕꯅꯤꯅ ꯅꯨꯄꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤꯗ ꯑꯃꯨꯛꯀ ꯇꯞꯅ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ, ꯊꯥꯖꯗ꯭ꯔꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯦ? ꯇꯥꯕ꯭ꯔꯣ?" ꯇꯝꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯔꯧ ꯂꯩꯅ ꯈꯨꯝꯂꯛꯏ꯫ "ꯑꯩꯅ ꯊꯥꯖꯗꯦꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯕꯗꯨꯕꯨ? ꯅꯪꯕꯨ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ?" ꯅꯨꯔꯩ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯄꯥꯈꯠꯄꯗꯨ ꯉꯥꯏꯍꯥꯛ ꯐꯥꯊꯖꯩ ꯃꯇꯣꯝꯇ꯫ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯁꯨꯝ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯤꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯒꯤ ꯑꯩꯅ ꯁꯦꯡꯗꯣꯛꯂꯤꯅꯤ꯫ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩ ꯈꯪꯏ꯫ ꯀꯩꯒꯨꯝꯕ ꯑꯩꯅ ꯉꯔꯥꯡ ꯇꯧꯔꯤꯕꯗꯣ ꯅꯪꯅ ꯇꯧꯕ ꯑꯃ ꯑꯣꯏꯔꯝꯃꯁꯨ ꯑꯩꯅꯁꯨ ꯍꯦꯛꯇ ꯈꯪꯒꯅꯤ꯫ ꯆꯨꯝꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯊꯕꯛꯁꯨ ꯆꯠꯇꯣꯏꯅꯤ ꯇꯧꯔꯤꯁꯦ." ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯍꯦꯛꯇ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯥꯎꯒꯦ ꯇꯧꯔꯝꯕꯗꯣ ꯐꯥꯊꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯁꯥꯅ ꯚꯥꯞ ꯌꯥꯝꯅ ꯇꯥꯔꯤꯕꯗꯣ ꯌꯥꯝꯅ ꯐꯩ꯫ ꯑꯩ ꯅꯪꯕꯨ ꯊꯥꯖꯩ꯫ ꯊꯥꯖꯕꯗꯣ ꯅꯪꯅ ꯃꯥꯡꯗꯅꯕ ꯇꯧ꯫ ꯑꯩꯗꯤ ꯌꯥꯝꯅ ꯂꯣꯒꯤ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯌꯥ ꯀꯩꯗꯧꯗꯦꯀꯣ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯈꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ." ꯅꯨꯔꯩ ꯑꯗꯨ ꯇꯁꯦꯡꯅ ꯍꯨꯃꯥꯡ ꯀꯥꯡꯏ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯑꯃꯅ ꯑꯃꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕꯅꯤ꯫ ꯇꯥꯏꯃꯤꯡ ꯑꯗꯨ ꯊꯕꯛ ꯆꯠꯅꯕꯒꯤ ꯇꯁꯦꯡꯅ ꯂꯣꯏꯅꯃꯛ ꯑꯣꯏꯅꯔꯛꯂꯕꯅꯤನ ꯊꯝꯃꯒꯦ ꯈꯟꯗꯨꯅ ꯅꯨꯔꯩ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯑꯩꯁꯨ ꯆꯠꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯇꯧ ꯅꯪꯅ ꯇꯧꯒꯗꯕꯗꯣ꯫ ꯅꯪꯁꯨ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯈꯜꯂꯣꯏꯗꯕ ꯀꯌꯥ ꯑꯃ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯆꯤꯜꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯑꯅꯤ ꯀꯣꯏꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯉꯥꯟꯕ." ꯇꯝꯉꯥꯟꯕꯗꯣ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯈꯨꯝꯂꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ꯫ ꯇꯝꯉꯥꯟꯕꯗꯨꯁꯨ ꯃꯁꯥꯒꯤ ꯃꯊꯧ ꯑꯗꯨ ꯈꯔ ꯆꯤꯟꯕꯅ ꯁꯤꯒꯨꯝꯕꯗ ꯀꯌꯥ ꯀꯣꯛ ꯑꯗꯨ ꯊꯥꯗꯕ ꯑꯃ ꯇꯧꯗ꯭ꯔꯦ꯫ ꯃꯥꯁꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫
Chingkhai adu sanariba wari adu karino haiba matadраbasu ngarangi matau adune ngasigi matau asini kara sanadabana maram oiduna tapna. Kaino nangbu ngarangdi yam saukidai aduga ngasina waiba phawba haijribana kaigini taw nupina yam laina sanaramdo mahaliko nangise. Tamnganba aphabada khanba misakni negative sense na mamang thaba haitaba misakni aduna tapna khumi. Mayam na phaidai taw dumai tawgadaba mi nati kaisu mangarangi maram adudi aingonda fazana loina hairami aduna mi kamaina sauni maram sadana pangsaw sawbudusu ai tali taw aise nangonda insinbagi wana ti taw nupi aisidi khara nakna senagadabani kanana khangba nangonda loina thausinaba moiramagadi ahing supa waiting lai bhaunadi kaigino wayamani da nangna thajariba nang manu wahi mahaibada nang kumpham khangdridu karigino munna khaluko uridi manak nakpu upalda yetpani haraklabadi kamai tawni. Tamnganba matawgi wahi mayam adubu taraga wakhal adu oirakli aduna tapna magi phamung aduda sangsin tapna phamthai mangduna thawai nungaitana tawpham khangdana leirami magi mangong aduda chingkhai aduna manakta sangsinduna tapna muksu makha tai. Nangdi nupi mutahana loinarakpa misak oidabanina lairikta thawai yauduna leirakpa oibanina matam asida kari satnariba kari tawriba haibama khangba nati aina nangonda hari mayamse oiba yaba yadaba kayani masida thoini hena sukhanganuko. Amaromda yamna sumba oirami chingkhai aduna hairiba wahai khuding adu mangonda maramdi akanba wahai ama tamnganba mahakna nurai magi maphamda thaba ngamde haiba kizai karigi mahakna thamoi sengna nungsibagi. Nungsiba misak amana nungsizariba misak adubu yamna kiba nolukna amana amabu respect tawnaba haibasi hauna sani adubu isagi self respect haiba malai misak ama adubu nungsi haiduna isagi mamalai handabadi tasengna haunade. Tamnganba mabukning aduda khali ayam thuna yumda thoktuna mabu senadaba yaroi mana ingonda wahai khra haire haibase mayek segi nupi maza amana tamnganba aibu apangsi bhaunade ingonda karigumba singnaba taragana maboina lemna tharoi aina thamoi sengna nungsizaba misak ama oirabasu aingonda horukpududi ai ngakpiba ngamoi. Piklingaidagi hauna maning thungduna apambada tawrakpa mahakni aduna lemna tharoi haina khalibani yengba tabani mabungo Krishnagi nungsiraba barsigi nungsiba saihekta mabema Radha aduna pangthabagum mabema Radhagi sathekta mabungo mahakna kayam kuina nungaina mitrangi sangsarda tawba haina ahenba pambana kayam kuina nungaina satkani haibagi isagi matik chaba natana wakhal pukningna ahenba malamagadi hanagi phibam aduda tarakpa haibase mahausani. Thabak chatpado ngasidi khara nganna satsi haiduna nurai adu melei sana hoida khara nganna laklami mana nganna lakpa ma oirabanina melei sana adu loisinba loiramtri nurai adu melei sana adu ki phamung aduda phamduna mata aduna loisinbadubu ngaiduna leiri masin adusu ngangba lepte melei I mathayam saribi ai koksing auri tasina kari nungi tawrubano haina itopta yamna penjatre tamnganmudusu aibu senaba halaklani aduga hanagidusu aibu chingnakibada amuktoiba second khudingi call tawraktana message tharaktana loir kaino hose aina tawdoise higani tongge honaruba yagadaw mandreboita melaisana masam adu hatna masagi mami mingsel aduda taribadubu munna yengna tapna khumi ngasaidagi ngangnaribadu madi tasengna tabanina aina nahana tawganu haidro hausidi waramlani awoiba mada onsinama tawroita hausik angang masana tawgadaba thabakado tawba haunade tamngan bhoigi leiriba imungi phibam nangna namin uraba natro tungda bera yam laktawba sarukpadi nangtu nurai tuminna hairakliba adu taba khaktai khumbadi khumdre masado akiba maloinabagum tawi melei sanadu tapna loisinbadubu loiduna mangonda monsilei aduga
ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯗ ꯍꯩꯅ ꯊꯥꯡꯒꯗꯕꯅꯤꯗ ꯅꯪꯕꯨ ꯃꯤꯅ ꯃꯤꯠꯌꯥꯝꯕꯤꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯨꯕꯨ ꯄꯥꯝꯕ꯭ꯔꯅꯦ ꯅꯨꯔꯩ ꯃꯇꯥꯗꯨꯗ ꯇꯊꯛ ꯌꯦꯡꯗꯨꯅ ꯏꯇꯥ ꯑꯩ ꯇꯝꯉꯥꯟꯕꯗꯣ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯒꯦ ꯍꯥꯏꯅ ꯑꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤꯗꯤ ꯃꯤꯁꯪ ꯁꯪꯒ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯗꯨꯅ ꯏꯇꯥ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝ ꯑꯃꯗ ꯇꯥꯒꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯩ ꯑꯁꯨꯝ ꯑꯀꯤꯕꯅ ꯍꯦꯜꯂꯛꯂꯦ ꯌꯥꯔꯦꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯔꯦꯟ ꯃꯨꯟꯅ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯍꯣꯇꯦꯜꯂꯣꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯝꯃꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯒꯥꯔꯤꯒꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯁꯣꯔꯣꯛ ꯂꯥꯟꯕꯁꯨ ꯀꯌꯥ ꯍꯩꯇꯕꯅꯤ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯣ ꯏꯃꯥꯁꯨ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯅꯨꯔꯩ ꯑꯃꯗꯤ ꯃꯤꯂꯩꯁꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯣꯔꯣꯛꯂꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯄꯒ ꯄꯨꯋꯥꯡꯕꯗꯨꯅ ꯃꯥꯒꯤ ꯕꯨꯂꯦꯠ ꯑꯗꯨ ꯂꯥꯛꯄꯒ ꯍꯦꯛ ꯊꯩꯅꯩ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯌꯦꯡꯅꯔꯦ ꯋꯥꯗꯤ ꯉꯥꯡꯅꯗ꯭ꯔꯦ ꯃꯌꯥ ꯈꯔ ꯍꯤꯒꯠꯄ ꯄꯥꯝꯕꯤ ꯅꯨꯔꯩ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯏ ꯄꯨꯋꯥꯡꯕꯁꯦ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯃꯆꯥ ꯈꯔ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯌꯦꯡꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯃꯥꯅ ꯊꯕꯛ ꯆꯠꯂꯤꯕꯁꯦ ꯁꯣꯝꯗ ꯆꯠꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯆꯠꯂꯤꯁꯦ ꯅꯪꯉꯣꯟꯗ ꯉꯥꯎꯕ ꯃꯥꯜꯂꯤ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯤ ꯃꯤꯂꯩꯁꯅꯥꯗꯨ ꯅꯨꯔꯩꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯨꯝ ꯆꯤꯟꯈꯨꯝꯃꯤ ꯑꯩꯁꯨ ꯏꯁꯤꯡꯗꯤ ꯁꯤꯡꯅꯩ ꯑꯗꯨꯕꯨ ꯅꯨꯔꯩ ꯑꯩ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯑꯁꯦ ꯊꯥꯡꯖꯤꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯩꯗꯤ ꯍꯤꯡꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯤ ꯑయ్ꯌꯥ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯚꯥꯞ ꯑꯣꯏꯔꯛꯂꯦ ꯅꯪꯒꯤ ꯋꯥꯔꯤ ꯈꯔ ꯂꯩꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪ ꯅꯣꯡꯃꯇ ꯅꯪꯒꯤ ꯋꯥꯔꯤ ꯃꯆꯦꯠ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯐꯖꯕ ꯋꯥꯔꯤꯁꯨ ꯅꯠꯇꯦꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯂꯤꯊꯣꯛꯄꯗ ꯐꯖꯕ ꯋꯥꯔꯤ ꯅꯠꯇꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯩ ꯂꯣꯏꯅ ꯂꯤꯒꯦ ꯍꯣꯏ ꯅꯪꯅ ꯇꯜꯂꯒꯗꯤ ꯑꯩꯁꯨ ꯒꯤꯔꯤ ꯇꯛꯑꯣꯏꯗ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯄꯨꯡꯁꯦ ꯐꯖꯅ ꯊꯦꯡꯂꯕꯅꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯊꯕꯛ ꯃꯐꯝꯔꯣꯝꯗ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯊꯕꯛ ꯃꯐꯝꯗ ꯌꯧꯔꯛꯄꯗꯤ ꯑꯗꯨꯅ ꯃꯍꯩ ꯊꯕꯛꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯩ ꯂꯤꯂꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯣꯏꯗꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯝꯒꯅꯤꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯅꯪ ꯇꯧꯗꯧꯕꯁꯤꯡꯗꯣ ꯇꯧꯔꯣ ꯏꯆꯦ ꯂꯝꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯑꯃꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯔꯝꯒꯦ ꯂꯤꯂꯤ ꯑꯗꯨ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯤꯂꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯝꯃꯤ ꯊꯕꯛ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯦ ꯅꯨꯔꯩ ꯑꯗꯨꯁꯨ ꯃꯉꯥꯏ ꯋꯥꯔꯤ ꯍꯧꯔꯝꯃꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯤꯂꯩ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯥꯅ ꯁꯠ ꯂꯥꯛꯑꯦꯅ ꯈꯜꯂꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯀꯤꯌꯦ ꯀꯩꯅꯣ ꯅꯪ ꯋꯥꯁꯦ ꯅꯪ ꯉꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯁ ꯅꯨꯔꯩ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯧꯔꯛꯄꯁꯤꯗꯅꯦ ꯂꯣꯏꯁꯤꯟꯕ ꯑꯃ ꯅꯥꯏꯍꯧꯕꯅ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯏ ꯅꯨꯔꯩ ꯁꯣꯔ ꯍꯣꯜꯂꯤꯕꯗꯨ ꯆꯥꯅꯤꯡ ꯑꯃ ꯇꯥꯗ꯭ꯔꯦ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯤꯟꯕ ꯍꯦꯟꯃꯟꯕꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯕꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ ꯃꯤꯂꯩꯁꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯂꯩ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯍꯧꯗꯨꯅ ꯇꯝꯉꯥꯟꯕꯁꯤꯅ ꯃꯌꯥꯎꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯇꯧꯕꯤꯌꯨꯀꯣ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯕꯁꯨ ꯅꯪꯗꯤ ꯑꯁꯨꯃꯛ ꯇꯧꯀꯣ ꯑꯗꯨꯒ ꯇꯝꯉꯥꯟꯕꯗꯨꯁꯨ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯑꯩ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯆꯔꯥꯡꯅꯗꯨꯅ ꯂꯩꯕꯗꯤ ꯑꯩ ꯇꯜꯂꯤ ꯑꯗꯨꯅ ꯑꯩ ꯆꯦꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯆꯞꯀꯦ ꯍꯥꯏꯅ ꯄꯥꯏꯔꯝꯕ ꯀꯥꯇꯤꯗꯨ ꯐꯤ ꯃꯊꯛ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯇꯞꯅ ꯅꯨꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯅꯦꯛꯇ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤ ꯑꯗꯨꯒꯤꯅꯤ ꯍꯌꯦꯡ ꯇꯝꯉꯥꯟꯕꯗꯨ ꯂꯥꯛꯇꯨꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯈꯣ ꯑꯗꯨꯒ ꯇꯧꯋꯣ ꯅꯠꯇ꯭ꯔꯗꯤ ꯇꯧꯒꯅꯨ ꯏꯇꯥ ꯅꯪ ꯅꯇꯣꯝꯇ ꯍꯦꯟꯅ ꯋꯥꯅꯕ ꯁꯤꯟꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯅꯤ ꯇꯁꯦꯡꯅ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯅ ꯃꯤ ꯃꯆꯥꯗꯣ ꯊꯦꯝꯗꯣꯏꯅꯣ ꯑꯩꯒ ꯀ꯭ꯂꯣꯁ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯌꯥꯔꯦꯁꯦ ꯊꯕꯛꯇꯣ ꯑꯝꯇ ꯇꯧ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯇꯧ ꯃꯤꯅ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯈꯤꯕ ꯇꯥꯔꯦꯃꯤ
ꯅꯨꯔꯩ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯤꯂꯩ ꯁꯅꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯊꯕꯛꯂꯣꯝꯗ ꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯥꯙꯕꯤꯗꯨ ꯉꯁꯤꯗꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯅꯨꯄꯤ ꯈꯔꯒ ꯐꯝꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯔꯨꯝ ꯑꯗꯨꯗ꯫ ꯅꯨꯄꯤ ꯃꯤꯌꯥꯏ ꯑꯣꯏꯕꯤ ꯑꯃꯅ "ꯅꯆꯥꯅꯨꯄꯥꯗꯤ ꯑꯔꯥꯏꯕꯅꯤꯁꯦ, ꯅꯆꯥꯅꯨꯄꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ, ꯂꯤꯔꯦꯃꯤ ꯅꯣꯏꯕꯣ, ꯍꯌꯦꯡ ꯊꯦꯡꯅ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯐꯠꯇꯕ ꯍꯦꯛꯇ ꯊꯣꯛꯇꯣꯏꯅꯤ ꯍꯥꯏꯕ, ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯆꯤꯟꯖꯥꯛ ꯑꯁꯤꯅꯒ ꯐꯠꯇꯕꯅꯦ"꯫ ꯃꯥꯙꯕꯤ ꯅꯣꯛꯇꯨꯅ "ꯊꯦꯡꯅ ꯄꯥꯜꯂꯕꯁꯨ ꯃꯥꯒꯤꯗꯤ ꯃꯐꯝ ꯆꯥꯕꯗꯨꯃ ꯈꯪꯉꯤ, ꯑꯗꯨꯅ ꯄꯨꯛꯅꯤꯡꯁꯦ ꯀꯥ ꯍꯦꯟꯅ ꯋꯥꯗꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯌꯨꯝ ꯁꯤꯀꯣꯟ ꯇꯧꯕ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯧꯕꯗꯣ ꯄꯥꯝꯃꯤ ꯇꯁꯦꯡꯅ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯅꯣꯡꯃꯇ ꯍꯥꯏꯗꯦ꯫ ꯅꯨꯄꯥꯅꯤ, ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯖꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ, ꯑꯗ ꯑꯐꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯍꯦꯛ ꯈꯟꯗꯦ, ꯑꯗꯨꯕꯨ ꯃꯤꯅ ꯋꯥ ꯉꯥꯡꯅꯔꯣꯏꯗꯕ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯍꯜ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯅꯆꯥꯅꯨꯄꯥ ꯃꯇꯤꯛ ꯆꯥꯏ, ꯑꯗꯨꯅ ꯑꯐꯕ ꯑꯃ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤꯗ, ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯤꯗꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨ꯫ ꯃꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯆꯥꯅꯨꯄꯥꯗꯣ ꯌꯨꯝꯗ ꯂꯩꯍꯜꯂꯣ, ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ, ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯅꯕ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯍꯧꯗꯣꯛꯇꯣꯏꯅꯤ꯫ ꯃꯃꯥ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯇꯧꯅꯕ ꯍꯥꯏꯔꯗꯣꯏꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯙꯕꯤꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯗ꯭ꯌꯨꯇꯤ ꯑꯗꯨ ꯈꯔ ꯉꯟꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯋꯥꯡꯕꯗꯣ ꯃꯦꯂꯩ ꯁꯅꯥ ꯍꯣꯏꯒꯤ ꯍꯣꯇꯦꯜ ꯃꯄꯥ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯝꯗꯨꯅ ꯍꯣꯇꯦꯜ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯁꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯣꯏꯔꯝꯂꯤꯕꯗꯨꯗ ꯄꯥꯈꯠꯂꯦ ꯇꯁꯦꯡꯅ, ꯑꯗꯨꯅ ꯇꯍꯥꯅ ꯍꯥꯏ, "ꯀꯩꯗꯧꯔꯤ ꯃꯥꯕꯣ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ?" ꯋꯥꯍꯩꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯐꯥꯎꯕ ꯉꯝꯗꯅ ꯃꯦꯝꯆꯥꯗꯨ ꯃꯀꯣꯛꯈꯛ ꯅꯣꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯇꯕꯅ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯥꯗꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯇꯦ꯫ ꯄꯨꯡ ꯑꯗꯨ ꯈꯔ ꯉꯟꯕ ꯑꯃ ꯑꯣꯏꯕꯅ ꯄꯨꯋꯥꯡꯕ ꯇꯞꯅ, "ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ? ꯍꯤꯗꯥꯛ ꯂꯩꯔꯨꯒꯤ ꯃꯥꯕꯣ, ꯍꯥꯏꯌꯨ, ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ?" ꯃꯦꯝꯆꯥ ꯑꯗꯨ ꯍꯪꯂꯤꯕ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯐꯥꯎꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯐꯝꯅ ꯐꯝꯅ ꯑꯁꯨꯃꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯇꯥꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯋꯥꯡꯕ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯝꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤ ꯈꯔ ꯀꯧꯔꯒ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯃꯦꯝꯆꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯄꯨꯈꯤꯔꯝꯃꯤ꯫